국기싱나 파기바다 야우바 누피 아마나 하이다고 파로가니고 뭐 파로레 타도레 마통다 아코이나 방미싱나 항보 와항다 뭐시 쿠파나 셰폭 타디 마마이 쿠미 나트라 아두고 야나 라파 마파 마마다 싱마트 부르가 좀 살리 하이 아나 뭐네 삿바시다 누미 마콜 크라 따바 팡키 스마 하이고 아두나 뭐시 힝암가드라 시람가드라 하바 캉테 하이바 포나마 하이바니나 우지기 라이브 포스터디 나가기 뭐이기 케노세 따룩세 마시기시 아이 하크라브라 하이바기 싱나범 라이 ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯑꯗꯨꯝ ꯃꯌꯥꯝꯅ ꯂꯣꯏ ꯈꯪꯅꯩ ꯑꯗꯨꯃꯥꯏꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩꯁꯨ ꯀꯟꯗꯦꯝ ꯇꯧꯏ ꯗꯦꯟ ꯇꯥꯡꯈꯨꯜꯁꯨ ꯀꯟꯗꯦꯝ ꯇꯧꯏ ꯅꯥꯒꯥꯁꯨ ꯇꯧꯏ ꯗꯦꯟ ꯀꯨꯀꯤꯁꯨ ꯑꯗꯨꯝ ꯇꯧꯏ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯈ꯭ꯔꯤꯁꯇꯥꯟꯒꯤ ꯍꯥꯏꯇꯥꯔꯦ ꯈ꯭ꯔꯤꯁꯇꯥꯟ ꯗꯥꯏꯅꯤꯡ ꯆꯠꯄ ꯀꯥꯡꯕꯨꯒꯤ ꯂꯨꯆꯤꯡꯕ ꯑꯍꯨꯝ ꯑꯦꯝꯕꯨꯁ ꯇꯧꯔꯒ ꯍꯥꯠꯈꯤ ꯌꯥꯏꯀꯣ ꯁꯤ ꯑꯦꯝꯕꯨꯁ ꯇꯧꯔꯒ ꯍꯥꯠꯄꯁꯤ ꯃꯣꯏ ꯑꯁꯤꯗꯁꯨ ꯅꯠꯇꯦ ꯑꯁꯣꯝ ꯅꯥꯀꯟꯗꯁꯨ ꯀꯨꯀꯤꯅ ꯑꯦꯝꯕꯨꯁ ꯇꯧꯔꯒ ꯑꯗꯨꯝ ꯅꯥꯒꯥꯒꯤ ꯃꯤꯆꯝ ꯑꯅꯤ ꯑꯗꯨꯝ ꯍꯥꯠꯈꯤꯕ ꯂꯩꯀꯣ ꯑꯗꯨꯅ ꯑꯦꯝꯕꯨꯁ ꯌꯥꯝ ꯇꯣꯏꯅ ꯇꯧꯏ ꯃꯤꯆꯝꯗ ꯇꯣꯏꯅ ꯇꯧꯏ ꯑꯗꯨꯒ ꯗꯦꯟ ꯒꯃꯦꯟꯅ ꯃꯗꯨꯗ ꯊꯤꯡꯕ ꯀꯩꯝꯇ ꯉꯝꯗꯦ ꯁꯤꯁꯨ ꯆꯞ ꯃꯥꯟꯅꯩꯀꯣ ꯁꯤꯁꯨ ꯑꯦꯝꯕꯨꯁꯅꯤ ꯑꯗꯨꯒ ꯊꯧꯗꯣꯛꯁꯤ ꯀꯅꯥꯅ ꯇꯧꯕꯅꯣ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯁꯤ ꯈꯪꯗꯅ ꯁꯨꯡꯈꯪ ꯈꯪꯗꯅ ꯆꯞ ꯆꯥꯕ ꯄ꯭ꯔꯃꯥꯟ ꯍꯥꯏꯇꯥꯔꯦꯀꯣ ꯈꯨꯗꯝ ꯆꯥꯡꯗꯝ ꯏꯕꯤꯗꯦꯟꯁ ꯃꯌꯥꯝ ꯑꯃ ꯆꯞ ꯆꯥꯅ ꯂꯩꯔꯦ ꯍꯥꯏꯕ ꯀꯥꯟꯗꯨꯗ ꯀꯩꯅꯣ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯣꯠꯅꯕ ꯑꯃ ꯇꯧꯒꯗꯕ ꯃꯌꯥꯝ ꯑꯃ ꯇꯧꯒꯗꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯇꯧꯗꯦ ꯅꯠꯇ꯭ꯔꯥ ꯚꯥꯞꯅ ꯁꯥꯒꯠꯂꯦ ꯋꯥꯈꯜꯅ ꯁꯥꯒꯠꯂꯀꯥꯟꯗ ꯑꯗꯨꯅ ꯑꯣꯏꯔꯝꯒꯅꯤꯅ ꯉꯁꯥꯏꯒꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯔꯅ ꯅꯥꯒꯥꯕꯨ ꯃꯤꯒꯤ ꯂꯝꯗ ꯂꯥꯛꯈ꯭ꯔ ꯃꯣꯏꯗꯤ ꯈꯪꯖꯄꯣꯟꯇꯦ ꯅꯠꯇ꯭ꯔꯥ ꯃꯥꯗꯤ ꯃꯣꯏꯗꯤ ꯀꯥꯡꯕꯨꯗꯤ ꯂꯨꯍꯣꯡꯕ ꯆꯠꯆꯔꯨꯕꯅꯤ ꯂꯨꯍꯣꯡꯕ ꯆꯠꯆꯔꯨꯕꯒꯤ ꯍꯜꯂꯛꯄꯗꯨꯕꯨ ꯋꯥꯏꯐꯩ ꯈꯨꯜꯒꯤ ꯃꯄꯥꯗꯨꯗ ꯊꯠꯂꯒ ꯄꯨꯂꯞ ꯐꯥꯖꯤꯜꯂꯒ ꯒꯥꯔꯤꯒ ꯀꯣꯟꯅꯅ ꯍꯥꯏꯖꯦꯛ ꯇꯧꯔꯒ ꯄꯨꯕꯅꯦꯕ ꯅꯠꯇ꯭ꯔꯣ ꯁꯤꯅꯤ ꯇꯧꯔꯤꯁꯤ ꯗꯦꯟ ꯑꯃꯅ ꯀꯃꯥꯏꯅ ꯇꯧꯕ ꯃꯣꯏ ꯐꯥꯈ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯍꯥꯠꯈ꯭ꯔꯅꯤ ꯁꯤ ꯅꯠꯇ꯭ꯔꯒꯅ ꯍꯥꯠꯈꯤꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕꯅꯤꯅ ꯍꯥꯠꯇꯅꯕꯒꯤꯗꯃꯛꯇꯅꯦꯅ ꯂꯧꯏ ꯑꯩꯈꯣꯏꯅ ꯁꯣꯝ ꯅꯥꯀꯟꯗ ꯅꯥꯒꯥꯒꯤ ꯀꯥꯡꯕꯨ ꯑꯃꯅꯁꯨ ꯃꯣꯏ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯑꯗꯨꯅꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯀꯩꯗꯧꯔꯦ ꯇꯐꯧ ꯀꯨꯀꯤ ꯑꯗꯨꯋꯥꯏꯗꯒꯤꯅꯦꯅ ꯍꯥꯏ ꯃꯣꯏ ꯃꯌꯥꯝ ꯑꯃ ꯐꯥꯏ ꯍꯧꯖꯤꯛ ꯐꯥꯔꯀꯥꯟꯗ ꯑꯁꯣꯜ ꯑꯅꯥ ꯗꯦꯟ ꯑꯗꯒꯤꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯩꯈꯣꯏꯒꯤ ꯊꯥꯗꯣꯛꯅꯩꯀꯣ ꯃꯌꯥꯝ ꯈꯪꯉꯤ ꯄꯨꯝꯅꯃꯛ ꯑꯍꯥꯟꯕ ꯊꯥꯗꯣꯛꯄꯁꯤ ꯀꯅꯥꯅ ꯍꯧꯒꯦ ꯍꯥꯏꯔꯒ ꯅꯥꯒꯥꯅ ꯍꯥꯟꯅ ꯊꯥꯗꯣꯛꯏ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯊꯥꯗꯣꯛꯏ ꯁꯤꯝ ꯊꯥꯗꯣꯛꯏꯀꯣ ꯅꯨꯄꯥ ꯊꯥꯗꯣꯛꯏꯗꯨ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯄꯥꯎ ꯇꯥꯕꯒꯤ ꯋꯥꯅꯤ ꯁꯕꯖꯦꯛ ꯇꯨ ꯀꯔꯦꯛꯁꯟ ꯑꯩ ꯒꯃꯦꯟꯀꯤ ꯋꯥ ꯅꯠꯇꯦ ꯑꯃꯒꯤ ꯋꯥ ꯅꯠꯇꯕꯗ ꯑꯩꯅ ꯇꯥꯕꯗ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯃꯥꯁꯦ ꯃꯁꯥ ꯈꯔ ꯁꯣꯟ ꯃꯥꯟꯅꯩ ꯀꯣ ꯑꯗꯨꯒ ꯗꯦꯟ ꯃꯌꯥꯏ ꯀꯥꯞꯄ ꯆꯤꯟꯖꯥꯛ ꯆꯥ ꯃꯥꯟꯅꯩ ꯑꯗꯨꯅ ꯀꯩꯅꯣ ꯐꯠꯇ ꯍꯥꯎꯊꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯅꯨꯡꯕ ꯅꯥꯕ ꯊꯣꯛꯂꯒ ꯈꯨꯗꯣꯡꯆꯥꯗꯕ ꯊꯣꯛꯑꯒꯗꯤ ꯋꯥꯁꯤ ꯊꯣꯛꯅꯅꯤꯅ ꯈꯜꯂꯒ ꯃꯥꯁꯨ ꯊꯥꯗꯣꯔꯛꯄꯅꯦꯕ ꯁꯤꯅ ꯇꯥꯛꯄꯗꯤ ꯅꯥꯒꯥꯁꯤꯡꯗꯨꯅ ꯐꯥꯔꯤꯕ ꯀꯨꯀꯤꯁꯤꯡꯗꯣ ꯃꯗꯨ ꯍꯥꯠꯂꯒꯦꯅ ꯐꯥꯕꯗꯤ ꯅꯠꯇꯦ ꯅꯥꯒꯥ ꯌꯥꯝ ꯁꯦꯡꯉꯤꯀꯣ ꯉꯁꯥꯏ ꯃꯣꯏꯗ ꯃꯤꯅꯨꯡꯁꯤ ꯑꯃꯗꯤ ꯌꯥꯎꯔꯤꯑꯕ ꯉꯁꯥꯏ ꯅꯨꯄꯤꯗꯨꯁꯨ ꯑꯉꯥꯡꯁꯨ ꯃꯣꯏ ꯑꯗꯨꯝ ꯊꯥꯗꯣꯛꯑꯦꯕꯀꯣ ꯑꯗꯒꯤ ꯗꯦꯟ ꯑꯇꯣꯞꯄ ꯑꯃ ꯁꯣꯝ ꯅꯥꯀꯟꯗ ꯀꯨꯀꯤꯁꯤꯡꯅꯁꯨ ꯀꯩꯗꯧꯔꯦ ꯅꯨꯃꯤꯠꯇꯨꯗ ꯃꯣꯏꯅ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯌꯥꯎꯕ ꯑꯗꯒꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯃꯣꯏ 12 ꯑꯣꯏ ꯃꯥꯅ ꯈꯜꯂꯦꯅ ꯈꯟꯕꯗ ꯊꯥꯗꯣꯛꯏꯀꯣ ꯄꯨꯟꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯅꯥꯀꯟ ꯑꯅꯤꯃꯛꯀꯤ ꯃꯤ ꯃꯁꯤꯡ ꯆꯞ ꯃꯥꯟꯅꯅ ꯑꯩ ꯊꯥꯗꯣꯛꯈ꯭ꯔꯦꯅ ꯑꯩ ꯂꯧꯏ ꯑꯩꯅ ꯈꯟꯖꯕꯗꯀꯣ ꯂꯧꯏ ꯍꯧꯖꯤꯛ ꯃꯣꯏꯅ ꯀ꯭ꯂꯦꯝ ꯇꯧꯅꯔꯛꯏ ꯀꯨꯀꯤꯅ ꯀꯌꯥ ꯀ꯭ꯂꯦꯝ ꯇꯧꯔꯤ ꯅꯥꯒꯥꯅ ꯀꯌꯥ ꯀ꯭ꯂꯦꯝ ꯇꯧꯔꯤ ꯍꯧꯖꯤꯛ ꯅꯥꯒꯥꯅ ꯍꯥꯏꯔꯤꯁꯤ ꯅꯥꯒꯥꯒꯤ ꯃꯤꯁꯝ ꯅꯨꯄꯥ 6ꯁꯦ ꯃꯣꯏꯅ ꯐꯥꯔꯒ ꯊꯝꯈꯤ ꯍꯥꯏꯒꯤ ꯃꯤ ꯃꯃꯤꯡ ꯐꯣꯡꯉꯦ ꯐꯣꯇꯣ ꯐꯣꯡꯉꯦ ꯂꯣꯏꯅꯃꯛ ꯀꯣ ꯗꯦꯟ ꯀꯨꯀꯤꯅ ꯑꯃꯨꯛ ꯍꯥꯏꯔꯤꯅ ꯃꯣꯏꯒꯤ ꯃꯤ ꯀꯌꯥꯅꯣ ꯐꯥꯔꯤꯁꯦ 13 ꯐꯥꯖꯤꯜꯂꯒ ꯅꯥꯒꯥꯁꯤꯡꯅ ꯊꯝꯈ꯭ꯔꯦ ꯁꯤꯅꯦꯕꯀꯣ ꯑꯗꯨꯅ ꯊꯝꯈꯤꯕ ꯃꯌꯥꯝꯗꯣ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯄꯥꯎ ꯐꯥꯎꯅꯕꯗꯤ ꯌꯥꯏꯗꯅ ꯏꯟꯇꯔꯅꯦꯠ ꯊꯤꯡꯕꯁꯨ ꯅꯠꯇꯦ ꯇꯦꯂꯤꯐꯣꯟ ꯊꯤꯡꯕꯁꯨ ꯅꯠꯇꯦ ꯍꯥꯟꯅꯗꯧꯅ ꯄꯥꯎ ꯐꯥꯎꯅꯕ ꯀꯥꯡꯕꯨꯅꯤ ꯃꯣꯏ ꯅꯠꯇ꯭ꯔꯣ ꯐꯥꯎꯅꯔꯤꯕ ꯀꯥꯡꯕꯨꯗꯨꯅ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯦ ꯊꯥꯗꯣꯛꯅꯁꯤ ꯍꯥꯏꯅ ꯍꯥꯏꯅꯕ ꯌꯥꯏ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯗꯣꯛꯅꯕꯒꯤ ꯋꯥ ꯑꯃ ꯃꯤꯟꯁ ꯀꯩꯅꯣꯅ ꯀꯨꯀꯤꯁꯤꯡꯅ ꯐꯥꯈꯤꯕ ꯀꯥꯡꯕꯨꯗꯣ ꯑꯗꯨ ꯊꯥꯗꯣꯛꯈꯤꯕ ꯋꯥꯁꯤꯃ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦ ꯅꯥꯒꯥꯅ ꯐꯥꯈꯤꯕ ꯊꯥꯗꯣꯛꯑꯣ ꯍꯥꯏ ꯃꯣꯏꯒꯤ ꯋꯥꯅ ꯄꯟꯗꯦ ꯅꯠꯇ꯭ꯔꯥ ꯁꯤꯃ ꯗꯦꯟ ꯑꯩꯈꯣꯏꯅ ꯄꯥꯎ ꯂꯧꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯀꯨꯀꯤꯁꯤꯡꯅ ꯐꯥꯈꯤꯕꯗ ꯌꯥꯎꯕ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯇꯥꯔꯦ ꯐꯥꯔꯨꯔꯒꯅꯤꯀꯣ ꯃꯣꯏ ꯊꯥꯗꯣꯔꯛꯑ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯗ ꯃꯣꯏꯁꯤ ꯈꯨꯄꯥꯛꯅ ꯁꯦꯠꯐꯧ ꯊꯥꯗꯦ ꯃꯃꯥꯏ ꯈꯨꯝꯃꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯌꯥꯝꯅ ꯂꯥꯞꯄ ꯃꯐꯝ ꯑꯃꯗ ꯆꯤꯡ ꯃꯊꯛꯇ ꯄꯨꯔꯒ ꯁꯨꯝ ꯆꯠꯂꯤ ꯍꯥꯏ ꯑꯗ ꯃꯣꯏꯅ ꯆꯠꯄꯁꯤꯗ ꯅꯣꯡꯃꯩ ꯃꯈꯣꯜ ꯈꯔ ꯇꯥꯕ ꯐꯪꯈꯤ ꯁꯨꯃꯥꯏꯅ ꯍꯥꯏꯀꯣ ꯑꯗꯨꯅ ꯃꯣꯏꯁꯤ ꯍꯤꯡꯉꯝꯒꯗ꯭ꯔꯥ ꯁꯤꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯈꯪꯗꯦ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯍꯥꯏꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯂꯥꯛꯏꯕ ꯄꯣꯠꯁꯤꯗꯤ ꯅꯥꯒꯥꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ 6ꯁꯦ ꯃꯁꯤꯒꯤꯁꯤ ꯑꯩ ꯍꯥꯠꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯑꯃ ꯂꯥꯛꯏ ꯍꯥꯠꯈ꯭ꯔꯒꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯣꯏꯗꯤ ꯃꯁꯛꯁꯦ ꯑꯗꯨꯝ ꯎꯍꯟꯅꯗꯦ ꯑꯗꯨꯝ ꯐꯨꯝꯖꯜꯂꯤ ꯃꯁꯤ ꯃꯣꯏ ꯀꯜꯆꯔ ꯑꯣꯏꯅ ꯇꯧꯈ꯭ꯔꯕꯅꯤꯀꯣ ꯍꯩꯔꯕꯅꯤꯀꯣ ꯁꯤ ꯂꯥꯛꯀꯥꯟꯗ ꯃꯅꯤꯄꯨꯔ ꯒꯃꯦꯟꯀꯤ ꯋꯥ ꯑꯃ ꯂꯥꯛꯑꯦ ꯃꯤ ꯐꯥꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯑꯦꯝꯕꯨꯁ ꯇꯧꯔ ꯃꯤ ꯍꯥꯠꯂꯦ ꯗꯦꯟ ꯑꯗꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯤ ꯐꯥꯔꯦꯀꯣ ꯑꯗꯒꯤꯗꯤ ꯗꯦꯟ ꯅꯥꯒꯥꯁꯨ ꯐꯥꯔꯦ ꯀꯨꯀꯤꯁꯨ ꯐꯥꯅꯔꯦ ꯐꯥꯔꯤꯕ ꯃꯌꯥꯝꯁꯦ rescue ꯇꯧꯅꯕ ꯀꯔꯤ ꯊꯕꯛ ꯇꯧꯒꯦ just ꯉꯁꯥꯏ rescueꯁꯤ ꯑꯩꯈꯣꯏꯒꯤ ꯇꯦꯕꯜ ꯃꯦꯅꯔꯗ ꯅꯠꯇ꯭ꯔꯥ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯒ ꯑꯃꯅ ꯀꯃꯥꯏꯅ ꯇꯧꯕ ꯍꯣꯝ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯄꯨꯇꯤ ꯁꯤꯑꯦꯝ ꯑꯅꯤ ꯂꯩ ꯑꯅꯤꯒꯤ ꯈꯨꯠꯊꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯒ ꯊꯥꯗꯣꯛꯄ ꯌꯥꯅꯦꯅ ꯃꯣꯏꯅ ꯁꯨꯝ ꯈꯜꯂꯒ ꯁꯨꯝ ꯇꯧꯔꯒꯗꯤ ꯃꯗꯨ ꯂꯥꯜꯂꯦ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯤ 3 ꯍꯥꯠꯂꯦ ꯑꯦꯝꯕꯨꯁ ꯇꯧꯔꯒ ꯆꯔꯆꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅꯤ ꯑꯗꯨ ꯍꯥꯠꯂꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯐꯥꯈ꯭ꯔꯕ ꯅꯨꯄꯥꯁꯤꯡꯗꯣ ꯑꯗꯨꯗ ꯍꯤꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯆꯥꯡꯁꯦ ꯌꯥꯝ ꯅꯦꯝꯃꯦꯕꯀꯣ ꯑꯩ ꯍꯤꯡꯅꯤꯡꯕꯅꯦꯕ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯖꯗꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩ ꯒꯃꯦꯟꯇ ꯂꯩꯕ꯭ꯔꯥ ꯑꯩꯅ ꯆꯤꯡꯅꯖꯕꯩ ꯋꯥꯅꯤꯀꯣ ꯑꯩꯅ ꯍꯪꯉꯤꯁꯤ ꯒꯃꯦꯟꯇꯅꯤ ꯒꯃꯦꯟꯅ ꯑꯩꯈꯣꯏꯁꯨ ꯃꯤ 6ꯇꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯅ ꯀꯨꯀꯤꯁꯤꯡꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯁꯤ ꯑꯩ ꯅꯣꯏꯅ ꯂꯧꯕ꯭ꯔꯥ ꯑꯩꯅ ꯈꯜꯂꯤ ꯈꯨꯗꯝꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯤ ꯐꯥꯔꯦ ꯄꯨꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ rescue ꯇꯧꯅꯕ ꯃꯦꯀꯥꯅꯤꯖꯝ ꯃꯌꯥꯝ ꯑꯃ ꯏꯟꯗꯤꯌꯥꯒꯤꯗ ꯂꯩ ꯃꯤ ꯐꯥꯕ ꯍꯥꯏꯖꯦꯛ ꯇꯧꯕꯅꯤ ꯅꯠꯇ꯭ꯔꯥ ꯐꯥꯔ ꯄꯨꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏ ꯕ꯭ꯂꯦꯛꯀꯦꯠ ꯀꯃꯥꯟꯗꯣ ꯃꯌꯥꯝ ꯂꯩꯗ ꯑꯩꯈꯣꯏ ꯁꯤꯗ ꯏꯟꯗꯤꯌꯥꯗ ꯐꯥꯎꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯒꯤꯗꯤ LSG ꯃꯌꯥꯝ ꯂꯩ ꯅꯠꯇ꯭ꯔꯣ ꯍꯦꯂꯤꯀꯣꯞꯇꯔꯗꯒꯤ ꯇꯥꯔꯛꯑꯒ ꯊꯥꯗꯔꯒ ꯑꯗꯨꯝ ꯀꯟꯅꯕꯒꯤ ꯃꯦꯀꯥꯅꯤꯖꯝ ꯃꯌꯥꯝ ꯑꯃ ꯂꯩ ꯁ꯭ꯋꯥꯏꯗ ꯑꯥꯔꯃꯤ ꯃꯌꯥꯝ ꯂꯩ ꯍꯦꯛꯇ ꯒꯥꯔꯤ ꯇꯧꯔ ꯆꯪꯕꯗꯤ ꯌꯥꯔꯣꯏꯗꯅ ꯍꯧꯖꯤꯛꯇꯤ ꯂꯩꯔꯤꯕ ꯖꯒꯥꯁꯤ ꯀꯔꯥꯏ ꯑꯣꯏꯗꯅꯣ ꯃꯐꯝ ꯀꯔꯥꯏ ꯑꯣꯏꯗꯅꯣ ꯊꯤꯗꯣꯛꯑꯒ ꯃꯗꯨꯗ ꯐꯣꯔꯁ ꯊꯥꯗꯔꯒ ꯇꯧꯒꯗꯕ ꯄꯣꯠꯇꯣ ꯇꯧꯗ꯭ꯔꯒꯗꯤ ꯃꯤꯁꯤꯡꯗꯣ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯛꯄ ꯅꯠꯇ꯭ꯔꯣ ꯁꯤꯃ ꯇꯧꯗ꯭ꯔꯕꯅꯤꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯅ ꯃꯣꯏ 6ꯁꯤꯕꯨ ꯁꯤꯔꯕ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨꯗꯨꯁꯨ ꯑꯩ ꯍꯤꯡꯅ ꯍꯜꯂꯛꯀꯅꯤ ꯊꯥꯖꯗꯦ ꯑꯩꯅ ꯊꯥꯖꯗꯕꯒꯤ ꯋꯥꯅꯤꯀꯣꯁꯦ ꯑꯗꯣ ꯑꯗꯨꯅ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯂꯥꯛꯇꯥꯔꯀꯥꯟꯗ
Manipur government wafam amadi hainingi kaino mi tarukto sidri hingi natra akoi pau phange koi wari sanare hingi ko nagagi su hingi ani makse thado hanaba kari kaino wari ma sanari hairagadi akoi su tumina leitar ga leiba yai natra a hujite ka dore government su kai haidre dena civil society organization mayam su nagagi mi kamu su tadre su nakada kuki singda phari singdu harkaba hataba ja moju khangam dragadi adum akoi da chingnaba nungai taba mayam ama la abanina hujiti nagaga kuki gi marakta hogi acho banan jaw ma hujiti atho ga leire haiba yai masi government ka mayam tore wari ni ko hajirse ngasagi Susapur Medical College da yor banaga like doctor tam banaga mayam to lokthokre ko imphal to sama ni ko saida asana phara lokthokre aduga mai sapaka dam thedokre smai tokna senapati rom da leram ko ki mayam su hodokpikre aduga moi sapaka dam hom da legre hoji manipur se kamai tore nakal hom thoe maitai haiba ma kuki haiba ma naga haiba ma sumiko ahum si unaba yaba lambi se loi thale hoji natra naga singna kangpopi district ta sanganaba se thokre NPO se thoi ko sangano na thokre ko samana mong da sai kuki singsu nagagi area da sangano se hairmani lere ko siti akoi masel si sangaba yadaba unnaba yadaba kangbu ama oina ko sil leire adugadi manipur se kayam nungai ramta gatiyo akoi mayam si nungai bra hingba nungai bra hayeng lambi thingani lambi thingba hore no pungni phunipani thingdu sinatra haure hoje ada lambi da la ko mayam ma gari mayam lai tangai phada pochai pu gari mayam lai sani gi matha pallaga senapati pallaga leire kangbu phau ga de gamena su ka dore madu score pira posana khona de natra sum mayam ma da akoi si india gamen ka manipur gamen na kitang lai thok pira ba khoi citizen ama oira bra ha port ama lai masi matang sida akoi da su nungai tabam su phawre ko nungai tabam phawre aduna akoi si hingbada nungai taba leibada nungai taba ma oire masi kai da ki thore ino hai taragadi Manipur government na pai gadaba Manipur government na tawgadaba mathau ama matam sang na dum tawduna lakhre ba sum taw tawdaba ni ko law and order se kanai bakutalai state ke makutalai masi tahobu yate mina mun bayati natra mana pai gadaba ni pai ba law and order pai ba magi law and order do ado phajana ngakpa ngamdu taragadi lepa tu kangkhong saini si adum yawrabani lai ta yawrabani kangkhong saini se kaino hambra akoina law and order ngakpa ngamdabagi natro adura mayam na hai singda leriba kulai pai ba kangku singse amtang military ke gong tawdaba yaroi pha daba yaroi natra nungui lokotaba yaroi aduni kai honara ge se kai honati ko kai udi ko natro adugadi adum embus tor ko tabani khulmai thanar kani hoje natra amana amada attack tonar kani another inai tanaba aso wathok la thok mamuk thora ne ko aswani thokba khoi kanglu ki irang thok taragadi manipur si sahi ke ano development mani han boise aduna manipur si leiba nungai ba oidre na swai thamje